First of all, the EPAC TV News welcomes everyone. India amadi Pakistan ki marakta lainari ba ceasefire asi makata na amuk thokai rabadi akan ba action la khot kani haina New Delhi na Pakistan da akan bu warning to khare. India amadi Pakistan laibak ani ki marakta military ki oib ungkhat na bagi chang wang khalaktuna numi humni rom nakal ani ki marakta akan ba mong da kuthok na dun lai ki badu laibak ani ki marakta kuthok na ba lep khare. Kuthok na ba lep khaba matung da Prime Minister Narendra Modi na Union Defence Minister Rajnath Singh, Chief of Defence Staff Anil Chauhan, NSA Ajit Gebal, External Affairs Minister A. Jaishankar Yauna, Armed Force Navy amadi Air Force ki Chief Singloinana awang mathak ki mifam ama pangthokre. Tongan-tongan ba national newspaper sing da report tawbagi matung ina hairiba mifam asi laibak ani ki marakta ceasefire leikhaba matung Jammu and Kashmir da Pakistan ki drone kaya paibu ukiba adugi matung da pangthokkiba mifamni. Marak asida paw magi matungina India ki line of control ki PMD hoji phawo safana leiri haina paw sin makhatar nakalam romda terrorist sing asi thamba amasung India ki laimai attack sing puning thokotpa adugi matangda India ka muknaba amagi marakta AIMIM ki chief Asaduddin Owaisina Pakistan ki nuclear khulai pukai ki matangda maru oibu hangam pukhalakkhre. Thauram amada Telangana ki Hyderabad ki MP Owaisi aduna civilian government ki mathakta achet pakhopai ama military na pairiba Pakistan na nuclear khulai sing paiba matik chabra haibadu soidanamak global community na warip logudabani haigre. Pakistan na nuclear attack ama tawgani haina India da hana ki helakhre haina Owaisi na haiki. Pakistan na nuclear attack hana ki helakhre maram maduna makhoi nuclear khulai sing paibu matik charibra haibadu maliam da soidana hangadaban laibak adu soidana mak khulai pahelloidabani haina su makna makhata ki Osama bin Laden loptuna leiram kiba laibak adu fail oirab state amani loinana laibak adu piba khudong thiba adu da maliam da mikup thohan bani haina su Owaisin makhata ki makhoi nuclear khulai pukai adu soidana mak thadu hangadabani masigi khulai sing asi humanity punamakta akiba piba amani haina haiki Western world khakta natana malem ki manung laiba laiba khudimmakna Pakistan na paiba nuclear bomb sing asi soidana thadok hanbagi matam madu chapchana oire makhoi asi mioiba jati punamakta piba akiba amani India bu thugaina na ba makhoina terrorism sizin nakhre haina Lok Sabha ki MP aduna haiki Pakistan da International Monetary Fund IMF na dollar million amagi loan pi khibagi damaktasu madu terrorism sponsor tawba adugi leibak adugi sanglaba record leiraba phawbadani hainasu hairiba chief Asaduddin Owaisi na makhata na phongdokki Pakistan military ki DG Ahmad Sharif Chowdhury na terrorist Sultan Basiruddin ki machanapa oiramli haina report amana hairi DG Ahmad Sharif Chowdhury ki apokpa Sultan Basiruddin Muhammad hairiba miyoi asi America na terrorist amani haina lauthokraban loinana tamthiraba terrorist amu oibo Osama bin Laden gasu yam naknaba mari leinaba miyoi amasu oiramkhiban Sultan Basiruddin haiba miyoi asina kumjali samang samapan maudramapan da Osama Temari haina khangnaba tamthiba group ama linkhatamban group asi haukiba kumja 2001 da America na terrorist group ni haiduna lauthoklaba matung thingjanba leikhraban Sultan Al Qaeda da nuclear ki information singsu pi haina pau source amana hai ningsing bayai Pakistan ki Director General Military Operation DGMO na India ki DGMO da phone toroktuna lana si lepna na bu wapam pukhalakpadagi nakal animak na wari sanraba matung makal kudimak ki khuthokna badu lepa haine ayaba pinakibani makhata na ngasi numit yung matam da nakal animak na amka na wari sanakigani haukiba April thada Kashmir ki Pahalgam da lamkoi bamyo kuntaruk terrorist sin hatkiba laman kumbu oina India na haukiba yum sagay numitagi Pakistan ki tongan mafam mapan da attack chatharabadagi nakal ani ki marakta akan mamong na kuthok na rakibani nakal ani mo na kuthok na ba sida lanmi masel nomay kap na bakak natana fighter plane drone attack amadi achawba missile sing phawbu sizinaduna nakal ani mak achawbu city sing da target to na rakibani
Leibak ani ki markta ungkhatnaba asidi haukiba kumja so isemag chamapan nifu tariki matamdagi adum ungkhatmadun lakrabani. Leibak ani makna Kashmir asi makhoi makhoi lamni haiduna claim adum tawdun ngasi phawba lakli. Hojik phawbada leibak ani asigi markta lan ahumlak thokre masigi manungda lan ani amadi Kashmir gi wathoktagi oirakhiba lan. Nakalla maromda India amadi Pakistan ani gi markta chathariba lan asi leplagani haina ihan hana lothorakhiba miyo asi United States ki President Donald Trump na oiki hairi. Pau sing asigi saruk am oina Manipurda hauji President rule thamduna ne taba lengak leitriba asigi matangda wafam kitang paudam jage miyamgi mute oina thagatkiba MLA singna miyamgi apambagi matung ina lengak ama semnaba haibada tadrabadi miyamgi asawbana pamdaba thodoksing tholakpa yai maram maduna athuba matamda lengak ama semnaba hotnabiyu haina Rajya Sabha ki MP iningtholai semba sana jawbana phongdokre wafam asi Imphal East ki nang puno awang leikaida MP Local Area Development Fund gi makhada nauna saba Gold Star Club ki building sangabagi toromda saruk yakiba MP le semba sana jawbana phongdokkibani iningthona makhatana phongdokkibada sahi tare kuntakpa Anglo Manipur War na chim akanma lan kaya aikhoi masel amaga amagi marakta lingel manadaba luchingbasing ki marakta wakhal manraktaba kaya asidagi thokhibani haibasi puwari ni sakini haibu wafamsu iningthole semba sana jawbana phongdokki tasengna hairabada Manipurda hauji thokliba maitei amadi kuki anigi irang maram oiraga president rule thamlibasi athuba matamda miyamgi lengak haibidi popular government ama leirakpa yabagi thajaba leire lengak longi thawai panglamba BJP NBN na luchingba lengak ki mahuta Central Government Assembly Animated Suspension thamduna Central Government haktingnana lengak pa president rule thamlakkiba adu Central Government ki maikei de tangai phadan lokhalakkiba khongthangni Central Government na president rule thambagi khonang lokhalakni adu BJP na luchingba lengak ti yauriba MLA minister sing marakta thajanataba amadi luchingba sindoknanaba konung lalho haibidi palace revolution chathrakibagi Central Government na waroishin yauna lengak manungi oiba waroishin proknanaba hotnaba oina Assembly Animated Suspension PR thamlakkibani Center na BJP ki Narendra Modi na luchingba lengak amadi state asidaso BJP ki NBN na luchingba lengak leina president rule thamba haibasi Central Government ki thausilda miyang ikai khumna mangnabagi thawong thausil oibana namfu the president rule thamdilakkib oibana amukka hanna BJP na luchingba lengak hanjinana bu hotnarakani haibagi thajaba chawna lei Manipur president rule thambagi matangda Central Government ki luchingba singi maikaidagi president rule thamningduna thambana te haina phongdokpa leikhraban state asida president rule thamlakpa tha ahum mapung phajilakadore asi yauna mapung phajilakadore asi phawbada wathok asi waroichin mapung phana propang ngamdrabasu nomai kapnabagi makholdi takhidaba numit masing yamsilakle haibi yai adubu kuki singi maikaidagi di makoina taliba demand separate administration phangdi phawba khongjang handokloi amadi maitei singa thamba chathok chasin athingba adumo thamkigani khongjang handokloi haibu kham thengba singnaba khongfamdagi ngasi phawba handokpa leitri war crime asigi matangda Central Government ki maikaidagi logi oiba lokatpum thokpa thabaksing khonglei thuna lokatpagi mahut manung lenba mongi thawngsing chathadun leibadagi wathok asigi warosin propang ngamdana leiriba asidagi miyamna Central Government ki thausilda penadabagi chang nongma hengalakliba asina maram oiraga Central Government ki state ki amadi anigi marakta muknabagi hengalakliba asi yengraga popular government ama thamnanaba athubudu hotnagani haibagi thajabale Central Government na president rule ki mahutta popular government semnanaba hotnarakpada khwaidagi chawba awaba mayoknaribadi karamba luchingba makhada lengak semgadage haibasi luchingba singgadabani haibu konung lalho chathariba singi marakta makhoi oiba chapchaba luchingba pangthokpa ngamdre ammaromda hanagi chief minister N Biren mu sogatpa anigi khutpusing leibana Central Government ki maikaidagi hanagi chief minister da amuk hana lengak pahenbagi ayaba piak pathoklabadi luchingba singgadabani haibagi lalho chathariba singna yagadoribra aduga N Biren nataba luchingba amana lengak semna bu khonabada N Biren sogotliba singna harau khuttindora kadra haibagi wahang leitaba natte oiriba piba masida center ki BJP wanglawai sambit patrana Imphal da laklam ki adu BJP kuki MLA yaun MLA sing amadi
kuki siyasosingi luchingbasinga aningba apambasing khangdoklaba matung popular government semnabagi thaurangi damakta phibam yengba lakhibani haina lowi center gi luchingbasinga popular government semna bu khotnakpa thaurangda ait apan piduna ningai tawduna lairikpa thoklabadi mapung phaba president rul thamlo haingai leite manipurgi ningthau macha singi phambal lana mikha ponbagi wathoksing leikhre miyangi lengak ki matamda su luchingba munnabagi wathokna lengak lona pangkhong chaiba phibam ohelak basi kanagi maralnu haibasi munna khantaba mathauta ningsingba yai manipur thoriba irang asiga mari leinena new delhi da ikuidana union home minister amit shah na chair loduna pangthokib state asigi security review meeting da kuki jo prupna taliba separate administration natraga union territory sembagi matangda center na khannaroi amadi kuki jo singna taliba demand sing asi piroi haina amuk no hona na phongdokpa leikhraban pangthokib security review meeting aduda manipur governor ajoy kumar bala amadi ministry of home affairs ki government of india ki makok thongba official sing saruk yaki pawaduna hai thamkiba security review meeting aduda manipur governor ajoy kumar balana hauji oiriba manipur law and order gi phibam amadi makhatana ki jo community amadi maitai gi marakta pangthokpadoriba peace dialogue asiki matangda karamba stakeholder singa mifam asida yohallaga shanti amasung rajya purtnabagi matam madu yan abagi matangda suggestion kaya thamnaki hai governor ki suggestion asi taraba matungda union home minister amit shah na kuki jo community singa taliba demand sing maru oina separate administration natraga manipur dagi tokaiba union territory sembagi wafam central government na kaidonung da khannaroi amadi kuki jo singi demand asi piroi daba demand ni haina union home minister amit shah na nawhona na mamang da phongdok posu leikhraban malem gi tongan mafam da thokpa thodok othok singbu miyam di yohanduna miyam gi mitna kung ohelliba ipak tv news haiba news network ni youtube channel amadi facebook page asibo adomna like share comment follow amadi subscribe tawbiduna tung koini miyam gi seba tawbu ngamnanaba support tawbiyu haijari